Punopu khurumjari Japan India da khwaidagi chauna invest over manga suba lebani Singapore USA UAE na chingbagi thangda Japan na India pumbada $36 billion gi yamlaba senpam invest over lady aduga masigi manungda 2 billion namadi subnagi Norris kaktadani history da khara lakpa matamda Indian National Army INA na India gi ningkha tamnaba honabada lawkiba thodang mayamna hena khangnarabani INA Netaji Subhash Chandra Bose na Japan gi mateng lawduna 1942 da lingkhatki aduga masigi lanmising na hanba khong takiba mafam ni aduna moirangda INA Memorial su lady loinana Japan na mateng piduna sakiba nambolgi peace memorial mayamna dum khangbiram lagani Japan amadi India gi matam kayadagi strategic partner oiduna yam afa mari thamna lakling asi phawbada Delhi Metro na singba chobo project kayadasu India bu mateng pangduna lakli hojimok topic ta lakse Japan na Norris ta interest oirisi study tawda makoina India da tawa investment asi 2015-16 dagi yamna sudden peak ama u phangani Norris ta hoje paikaliwa chobo project sing like India gi khwaidagi sangba bridge Assam gi Drubari Pulbari 19 km sangba Guwahati water supply project Umia 3 hydroelectric plants and renovation Manipur gi primary school amadi highway sing sengba sagatpagi project Norris ta paikaliwa tongan ba infrastructural project sing da common oirisi atai nate Japanese investment asini Norris ki state sing asi atai India gi state sing gi nabada sokot khongtang la yamna tintari development tawgi chang yam wali ayamana hilly region oibna road na maroiba transport ki medium ama oiduna lakli adubu Assam amadi Tripura natana atai state sing di road ki density asi yamna low oi lambi thong yam patri adubu hokiba chahi kharesida development project ya paikhat padi horagli masigi maroiba investor gi role asi Japan oiri India government nasu hojita da wakal lakpadona Norris sokolagadi India sokokani habisi aduna mi khara changbagi mami taragli Japan gumba already sokotuna leraba country ama world ki third largest economy ama oriba amadi highly industrialized infrastructural powerhouse ama oriba leba aduga amaromdana eastern Himalaya da leba jungle amadi ching kaya gi marakta cultural and biodiversity na pikthana leba Norris India asida karigi yamna interest oribano haibisini yamna ngakli wasi Japan especially Norris India bu yamna interest oribisigi maram adom khanglandabdi ai adubu masigi maru oiba maram mari leri video asitagi punna khangminasi ahanba maramda Norris ki geostrategic advantages nani masi khangnaba khoi Norris ki basic geography ana khangsi masin India gi easternmost region ni masida state punna ni pang leri aina haidraga su mayamna loina khangbiram lagani kari no habdudi India gi part ama ojarga su masi sumdagi 2% land khaktama India gi mainland ga connect tawi lemhauriba 98% amadi atoppa country taruka border share tawi China Myanmar Bhutan Bangladesh Tibet amadi Nepal aduna kanagumba lebak amana Indo-Pacific region ta magi economic and diplomatic influence hengalan ge hairagadi Norris asi perfect gateway ni country kayagi Indiana masigi matangda hanadi karisu thawa sadan leraki tasingbadi Japan gi leikidraba hanagi prime minister Shinzo Abe na power da lakla matungda major policy ama semki free and open Indo-Pacific foi koba masigi maroiba MD country khudimangna masigi trade route asi open haidi free ohenba amadi secure ohenduna hai bomfam sida amaga connectivity si hengalanba amadi Japan gi oina makoi gi trade lalon itik tawda lahen basini marakthana Shinzo Abe kanana karigidam Hatkhriba haibagi matangda aina tonganba video ama semlaga hapsakrabani matakki I button sida sulaire description da hapsarange mayang miyang tabiu makha tarakpada masidagi Japan gi atopa kanaba amasu phangadori madudi infrastructure export masi Japan gi economy gi oina yamna maroiba saro amani aduna Norris India da investment asina Japan company singi new business avenue ama oigadoribani adubu maram si khangtagi di oiroi Japan gumba pacifist haidi sandi pamba nation amana Indo-Pacific region da makoi gi influence hengana bonabagi masigi tungda Japan gi tasengba pandam si kaino haibisini masi tasengna one word hairagadi China ni masini anishubu maram sina China makoi gi BRI haidi Belt and Road Initiative ki multi-trillion dollar project ki kuthangda 147 countries da infrastructural project ya paikali loinana Indo-Pacific khakta da China gi influence da country kya amasu yauri aduna Japan gi free and open Indo-Pacific asi karisunate masi China gi BRI gi pakuma amani achamba strategy ni power haidi shakti balance tawnabagi haibadi Asia gi second and third biggest economy Japan amadi India pullaga China gi growing power bu balance over manana thamba habis in fact Japan na FEB ki kuthangda Indo-Pacific ki country kayam like Cambodia Myanmar Laos Papua New Guinea Philippines etc asina singba kaya da bridge road ports amadi toan makal gi infrastructural project kaya paikat pasu hokrabani sida sunatana China hana Japan na loi chalamba leba amo oramani conflict adomaglai masigi manungda Sinaku Island su amani jaga asi Japanese governance ta lai adubu China hana dagi makoi gi territory expansion tawbagi haina
ꯄꯥꯎꯗꯤ ꯂꯩꯕꯅꯤꯅ Senkaku Islandbu ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯃꯔꯝꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯄꯣꯂꯤꯇꯤꯀꯦꯜ ꯇꯦꯟꯁꯟ ꯍꯦꯟꯒꯠꯂꯛꯂꯤ ꯑꯗꯨꯅ ꯆꯥꯏꯅꯥꯕꯨ ꯊꯥꯖꯗꯕ ꯃꯔꯝꯅ ꯆꯥꯏꯅꯥꯗꯒꯤ ꯃꯈꯣꯏꯕꯨ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯂꯥꯞꯅ ꯊꯝꯂꯒ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯏꯟꯚꯦꯁꯠꯃꯦꯟ ꯑꯣꯞꯁꯟꯁꯨ ꯊꯤꯔꯛꯂꯤ anyway economic and political aspectsibu tongana thamkraga Japan gi interest asi akhona historically yengma matamda Japan amadi North ki culture and traditionally yamna nangnaba mari leinari masini ngasigi ahumsu maram Japan North India bu interest oibagi Japan da chorakna 84 million people haidi 46% apunba population gi sharukti Buddhist ni duga Buddhism gi horofam di kaida India dani 525 AD Buddhism Japan da udokhiba matam sidagi horaga Japan dagi masing yamlaba Buddhist sing North amadi India pumbagi Buddhist site sing da visit tawna lakli in fact madugi matamda Japanese student ke world famous monastic universities like Nalanda Bikramshila Odantapuri da like tamba laklami Buddhism khaknatana Japanese singi khwaidagi prominent religion ama oriba Shinto amadi akoi North ki prominent tribe singi tradition da ngasi pawada fundamentally manaba ke ama yauri like nature prakriti bu nungsijaba ancestor mapampu singi puja tawba habadi yamna ariba history puwari da tribe singi karimbo khara da soidan link lenarba ya habisini in fact Assam amadi Meghalaya na chingba da sawa building gi design da su Japanese singi influence adama uho phangli aduga amana akoina Japan gi film si yengbada makoi World War II gi matungda US ta ka hena depend tawduna lakli masi Japanese citizen kharadi yam noiramde maramsina makoi atopa leba kaya gasu friendly relation singotpa pamlaki aduga masida India Japan gasu nangna leba ama oibana makoi gi great candidate amani asumna India da su Japanese singi soft influence hengalakgi mamitari kudamoina pop culture animation Japanese movies amadi culture interaction kaya da mathangda muk mari suba point Japan and North ta interest oibagi maram simu yengsi masi tasengna hairabada India gi growing power sida interest oibagi ni matang sida muk hangba yawa wahangsi Japan gumba India dagi ka haina chawkotpa helaba lebak sina karidamak India gi darkar oribano haibisini masigi maru oiba maramdi Japan gi stagnant economy nani 1995 dagi 2002 fawa Japan gi growth rate asi sumnagi 1.2% kaktama oiki masi atopa developed nation singa yengnabada yamna nemi maram sina masibu Japan gi oina lost ticket haina su khangnaki masida Japan gi economy masi linkide asigumba loss asibu menkhatnaba Japan heavy investment tawba horki aduga amaromdana India developing economy amani masida achowa potential lairi maramdi India gi population asi 1.3 billion hadi 130 crores ni masida consumer middle class population Japanese products gi oina yamna choba market amani aduga anisu maramna Japan gi population hantarakpa yes mafam sida mi gi birth rate pokpagi changdagi sebagi chang helakli technology na maram oraga hawkiba chahi tara asida Japan gi working age population asi 13% phawba hantarakre aduna Japan gi economy activity asibu chathanabagi damak human resource ki darkar oi matang sidani India gi picture laglisi India da mising yamlaba hetoi singthoraba human capital lady Japanese companies sing da thabak tawba aduga masigi impact aduma uwa fangli kudamoina IT sector singda Japanese investment singna 2016 dagi hojik phawada India da 1 lakh job pi ngamkre anyway sina amuk ama waikarga hojik mu hangba yaba chob wang ama lakli India na asigumba yamna sensitive oiba jaga North region sta Japan bu enter to holibisigi maram soidan lefam to haibisini global scale da yengma tamda masigi chob maram ama leiri madudi India na policy ama udoki Act East policy 1991 masi mayamna soidana tabiram lagani khali history da yengma matamda India ga atai East Asian singa hanadi yamna deep ties aho mari lenarmi adubu British singna India da lakibadagi masigi ling asi mangkirami aduna policy asigi pandamni East Asian countries singa relation amuhanna singotpa loinana trade and commerce ki marisu phagalan baibasi hairiba policy asibu fazana implement tawnabai damak North u sokhalan baibasi yamna maroiba madi masigi damak Japanese investment yamna tangai phadaba leiba maram kaya asinani sida sunatana Japan India da haukiba chahi manga sida 3.5 trillion yen invest tawkrabani India da hujik chawrakna 1455 companies sing operate tawduna leiri masigi manungda automobile companies kaya electronics semiconductor steel technology banking amadi finance sector singni of course masina make in India policy da yamna chaw mateng su pangni loinana pasina takpadi India da kanaba kya piri loinana North su North India mainland India dagi lapi geographically 2% land dama connect tawi ina hana soijakre area amadi population yamdabana maram oraga parliament ta lok sabha gi seat asi 543 manungda sumnagi 25 khaktani apunba North ki oina Ramasina government su thawasa dabagi mamitari dunna mafam sida development gi meng su changdribani atai state singa yengnabada mafam sing asi yamna sontana leiri adubu center da anoba sarkar lakpadagi masi khara makhaidi phagat pamale yengsi hojik Japan gi investment asina soidana mateng pangma ngamlagani haina di thajari aduga kupna yengbada su high development asina Japan amadi North ki geographically similarity asibu kanaba angadori maramdi Japan gi saruk mari thopagi ahumdi ching ngaktani magi terrain su North ki asigumbani maramasina North ki architecture style
ꯗꯁꯨ ꯖꯄꯥꯅꯤꯁꯤꯡꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯎꯕ ꯐꯪꯉꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯖꯄꯥꯟ ꯑꯃꯗꯤ ꯅꯣꯔꯠ ꯏꯁ ꯑꯁꯤ ꯑꯥꯔꯊꯀ꯭ꯋꯦꯛ ꯐ꯭ꯂꯗ ꯑꯃꯗꯤ ꯑꯇꯩ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔꯁꯤꯡ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯀꯟꯕ ꯖꯒꯥꯁꯤꯡꯅꯤ ꯑꯗꯨꯒ ꯖꯄꯥꯟ ꯑꯁꯤꯒꯨꯝꯕ ꯗꯤꯖꯥꯁꯇꯔꯁꯤꯡ ꯑꯁꯤꯗ ꯉꯥꯛꯊꯣꯛꯅꯕ ꯇꯦꯛꯅꯣꯂꯣꯖꯤ ꯁꯥꯕꯗ ꯃꯈꯣꯏꯒꯤ ꯂꯝꯕꯥ ꯂꯩꯕ ꯅꯠꯇꯦ ꯖꯄꯥꯟꯒꯤ ꯕꯤꯜꯗꯤꯡ ꯔꯣꯗꯁ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯈꯨꯗꯤꯡꯃꯛ ꯗꯤꯖꯥꯁꯇꯔ ꯄ꯭ꯔꯨꯐꯅꯤ ꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯆꯥꯏꯅꯥꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯇꯦꯔꯤꯇꯣꯔꯤꯕꯨ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯀꯃꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ ꯍꯥꯏꯕꯗꯨꯁꯨ ꯖꯄꯥꯟꯒ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥꯅ ꯑꯔꯨꯅꯥꯆꯜꯒꯤ ꯕꯣर्डर एरियादा कंस्ट्रक्शन प्रोजेक्ट तौहनबा मसिना ताकली याम स्ट्रॉन्ग मैसेज अमा चाइनादा पी हाइबसी समना हाइरबदा नॉर्थ ईस्ट की डेवलपमेंट नेशनल एम एंड गोल्स बु फुलफिल तौहनबा अमदी बॉर्डर एरिया सिंग बु पांगल कंखलनबा अहुमक्सिदा जापानीज इन्वेस्टमेंट सिंगी इंडिया का म्यूचुअल इंटरेस्ट लै हाइबनी अदु मसिदा यामना ngakpa amadi इंडिया ना ngasi फावदा कंट्री अमतदा यामना सेंसिटिव ओइबा बॉर्डर एरियादा प्रोजेक्ट अमता फाव पिरक्ट्री एक्सेप्ट जापान नतना मसिना ताकली इंडिया ना जापान बु क्याम याम थाजबा थमले हाबदु अदुगा जापान मतम अमदा 1930 to 40 स्वाइदा एशिया दा यामना साथीबा ब्रूटल इंपेरियलिज्म पावर अमा ओइरंबा हाइदी मागी मिलिटरी पावर सिना दुना अतोप्पा लेबा मबुना नमथाबा लोइलम सन्दोक लेन हंग्री कंट्री अमा ओइरबा अमनी अदुबु हौजिक्ति रिविजनिस्ट पॉलिसी अमा फॉलो तौदुना शांति पाम लेबा अमा ओइरे हाइबसिसु असुमबनी हानगी वायलेंट ओइबा पासपोर्ट तोंगोइनरम लगा यामना सॉफ्ट ओइबा इंगतप्पा इमेज अमा सेमगल अदुना मसिना ताकली जापान नॉन इंपेरियलिस्ट कंट्री अमनी हाइबसि अदुबु हौजिकी मतम असिदी वारफेयर और इंपेरियलिज्म की वन टॉक्सी चेंज तौरे हौजिक्ति इकोनॉमिकली और आइडियोलॉजिकल इंपेरियलिज्म ना हेना खुलाई ओइना सिना मतमनी हाइबदि लेबा अमगी इकोनॉमी बु नमथाना थंबा हाइबनी रादर देन टेरिटोरियल हौजिक फावबगी ओइना जापान पृथ्वी पुंबदा मखोइगी रेपुटेशन असी ट्राई एंड ट्रस्टेड डेवलपमेंट पार्टनर अमा ओइना लेरी मसी इंडिया खकी वा नतना ऑस्ट्रेलिया एशियन नेशंस लैटिन अमेरिकन नेशंस लोइना अफ्रीका की कंट्री यामदसु इन्वेस्ट के आमा तौदुना लागली दुबु ngasi फावदा इकोनॉमिक इंपेरियलिज्म की साइन अमा फाव उबु फंगद्री मसीगी खुदम ओइना बांग्लादेश ते यंगसी हौजिकी मतमदा बांग्लादेश जापान दगी ख्वाइदगी हेना लोन लौबा कंट्री अमनी अदुगा जापान की एड असी मरु ओइना ह्यूमैनिटेरियन एड फूड आइटम्स इंफ्रास्ट्रक्चरल असिस्टेंस एजुकेशन हेल्थ लाइरबु कोकनाबा तेंबांग स्किल डेवलपमेंट नचिंबा मखल खुदिमक्ता बांग्लादेश की मतिंग पांगली अदुबु यामना स्ट्रॉन्ग इन्फ्लुएंस तौजरगसु जापान ngasi फावदा बांग्लादेश की इंटरनल अफेयर्स दा कुथिंदंद्री सिगा चमानना इंडोनेशिया अमदी मलेशिया दसु कंट्री अनि की ग्रोथ दसु यामना चाउना जापान कंट्रीब्यूट तौरी अदुबु ngasi फावदा इकोनॉमिक इंपेरियलिज्म की ममी अमता ताबुद्री अदुबु मसी चाइना गुमा कंट्री ददी एखोन उबा फंगी यामना सोइना तारम लगनी चाइना की डेट ट्रेप की मतंगदा लोन पीबगी मो मसीगी मतंगदा हेना खंबिनिंगलगदी श्रीलंका दा ओइबा इकोनॉमिक क्राइसिस की वीडियो अमा आइबतन दसु यावरे डिस्क्रिप्शन दसु यावरे मसी यंगयु सोइदना खंगनी मखा तारपदा हौजिफागी ओइना जापान अदोंगी अफबा मरु अमगुमनी अदोंगी कानाबसु पीबा दुगा मसीगी मानबा रिटर्न पिरकनी हाबिगे असा तौना मतिंग पांग अदुबु पॉलिटिक्स अमदी जियोपॉलिटिक्स यामना डायनामिक ओइबा फिल्ड अमनी मसीदा इखंग खंगौदना अहोंबा क्या लाखपसु याय अनौबा गवर्नमेंट इलेक्ट तौरपा याय मखोगी पॉलिसी चेंज तौरपा याय इंडिया की मरीदा कनानासु हाइबा ngamde हाइनै इंटरनेशनल रिलेशन दा परमानेंट एनिमीज लेते अदुगा परमानेंट फ्रेंड्स लेते ओनली परमानेंट इंटरेस्ट खक्तनी अदोंगी मोड करी ले इंडिया जापान बु थाजरिबा ट्रस्ट तौरिबसी मरम साय हाना खनबिब्रा सिगुम्बा ट्रस्टेबल रिलेशनशिप असी खाताना दुमक लेखिगद्रा और करी औरपा याबगे अदोंगी मोड कमेंट ता थंबिर मतंग सिदा वीडियो असि लोइसन जगे अइना ngang ki matamda soiki lan ki yarogus myano puksel sang ngak pigani siuma interesting oraba topic ya sibu khangbi nabgi dama channel asibu subscribe tawbo kawigano puno po mana khurumjari